KSO Delhi की President Delhi Police na Koukhatkhre Pawasi Kangla Pawsi dagi lakhotsabanay Kuki Students Organization KSO Delhi and DNCR की President Pawjakhup Guite wahang pahong taunaba ngasi Kartavaya Part New Delhi Police Station na Koukhatkhre aire press na fangba pawa magi matungin na Delhi Police na Pawjakhup Guite Kartavaya Part New Delhi Police Station da ngasi ayuk pung tarataba matamda Laknaba mahak masada iba cherola mathaduna khangan khi haire Delhi Police ki maikay dagi Pawjakhup Guite da Thakiba iba cherola duda BNS 2023 ki section 2023 clause A gi makhada tha asigi mapanda Kartavaya Part New Delhi Police Station na register tawkhiba FIR number 0017/2025 ki investigation ga mari lainan na Pawjakhup Guite Police Station asida kaukhatpanay Maramaduna Pawjakhup Guite masa ngasi ayuk pung tara tabada police station asida lakadavani haina palle loina na tungda lokay ba thabak tawdana ba akan ba wafam yawba directive tara illaga satkadavani haina sukhangal liaire karigumba mari Leinaba authority na hairiba singasi indaba taravade logi matungin na mahak faba punba yawba yai haina sheroladuna khangal li haire UKNA na Kanglon Kaina Saramba bunker taruk shelter camp taragani thoi mai Thadokhre Pawasi Kanglay Paki Mayra Pawse dagi lakhotsabanay Indian Army amadi Assam Rifles ki kangbuna pung nifuga ni panchum na sathagiba operation da lainga ka suchana riba kuki lalawlob United Kuki National Army UKNA na sugi chana Kanglon gi wangmada Saramba bunker taruk amadi shelter camp taragani thoi mai Thadokhre haire Assam Rifles ki PRO na thadorokpa cherolamada Indo Myanmar ka tainariba Churasanpur district ki Henglep subdivision ki manungsan ba Songfu village da Saramba UKNA gi camp thugai khibani haire mafam aduda lainamba bunker taruk amade shelter camp taragani thoina mai thadokuna mangan khibaga loinana mafam adudagi una saba nongmai taragani thoi amade langa mari Leinaba polam sing fagat khi haire Pawasina hai Assam Rifles ki kangbuna tha asigi tarukta henglep ki area da changsiluba matamda UKNA gi lanmi singna nongmai kapthoroki bagi thodok thokraba matung Assam Rifles amadi Indian Army ki kangbuna numit adudagi hauna mafam aduda sangsinduna operation chathaba haurakibani haire Amaromda Indian Army na Assam Rifles Manipur Police CRPF BSF amadi ITBP gi personnel singa loina na Manipur gi chinga madi tampaki tongan ba mafam singda haukiba pung taragani thoigi manungda sathakiba operation dasu tongan ba khulai chama ga tarataret amadi IED nongmai maru amadi langa mari Leinaba khulai kaya fagat pangamle haire Pawasina hai Bisnupur Senapati Thoubal Jiribam Chandel Churachandpur Kangpokpi Imphal West amadi Imphal East district sathakiba operation da khulai singa du fakhibani haire Kabaw Valleybu Manipur da Amuk Handokhannaba MP Sanajaobana parliament Taksinkhre Pawasi Paundel Khon Pawse dagi lakhotsabanay Kabaw Valleybu Myanmar na Manipur da Amuk handoroknaba thabak sing lakhotlu natraga panduna lairiba compensation gi senfam Myanmar na state natraga Union government pihalu haina Manipur gi ningthau Rajya Sabha gi MP Sanajaobana sembana parliament Taksinkhre ngasi Thamkhibaga 0 hour gi matamda MP ningthau Sanajaobana Kabaw Valley gi wafam asi pukhatladuna hai kumja 1958 gi March 3 da India gi Prime Minister oiramba Pandit Jawaharlal Nehru matamdugi mahaka fammanaba Myanmar gi Prime Minister unuga loinana Manipur da mifam ama pangthoklaba matungda Kabaw Valleybu Myanmar da khudoloina Pithokhe matam amada Burma haina khangnaramba Myanmar da Pithokhiba square kilometer 12,000 chaniga tara rompak chauba Valley ase aduki matik pothok leiba amadi lahau phaba mafam amane matam amada mafam asi anganba matam kumja 1950 AD da maning makha tamna ningthau panba leibak ama oina palamba Manipur gi saruk ama oiramme Kabaw Valleybu Myanmar da Pithokhiba adumak Manipur gi puwari da khwaidagi laibak thiba numit amane maramde thawong adu sathakiba matamda Indian Parliament natraga state lainga ki ayaba mata laukhiba leite haikhe MP Sanajaobana makhata na phongdokhibada Jawaharlal Nehru kumja 1953 ke Treaty of Yandavo gi leiriba chatna Kanglon sing ikai khumnakhide kumja 1953 ga mari gi Kabaw Valley agreement ki matungin na Kabaw Valley gi compensation waina Myanmar na matamdugi Manipur gi ningthau Gambir Singhada tha khudingi sika 50 gi senfam pi bahaina yanakhiba Hairiba senfam adu kumja 1958 faubade Myanmar na Manipur da thiraklamme loinana kumja 1958 da Manipur na India da tinkraba matungda compensation gi senfam adu kumja 1958 aduai faubade
India government ta piraklamme puwari gi wari singbul sing amata nainaramdana Nehru na pothok laikhraba beli asibu Myanmar da pithokhibane puwari gi chawraba soiba sina maram oiduna Manipur miyamna Nehru amade mahaki party Congress bu kaidongmungda ngakpiroi haiba wafam thambaga loinana Myanmar na kabo Valleybu Manipur da Amuk Handokhannaba waithokpa yaba thabaksing yengsellu natraga panduna lairiba compensation gi senfam state natraga union government ta makata na thiallu haina MP Sanajaobana house ki khuthangda India government ki pungning chingsenkhe Union Finance Minister na Manipur gi budget parliament ta Puthokhre Union Home Minister Amit Shahna Manipur da President rule Thamkhibaga mari lainana paper sing Rajya Sabhada Ngasi Thamkhre pawasi pawjel pawse dagi lokhatchabane hawjik sathariba parliament ki budget session asigi manungda central government na President rule thamliba Manipur state ki waina senba chahi 2025-26 ki budget house ta ngasi Union Minister Nirmala Sitaraman na Puthokhre ngasi sathaba hawkiba parliament ki budget session aduda Prime Minister Narendra Modi gi liching makhada Union Finance Minister Nirmala Sitaraman na Manipur state PR thamba maramna Manipur Legislative Assembly suspended animation thamkhraba matung tangai fadana central government na sathariba budget session asida puthokibani haire Parliament ki Lok Sabha amasung Rajya Sabha animakta ngasi amuk na haunana budget session ki ani suba saruk sathaba hokhrei list of business ki matungin na Lok Sabha da ngasi tongan ba bill sing amade committee singi report sing Puthokhre Union Home Minister Amit Shahna Tribuban Sakari University Bill 2025 table tawkhibaga loinana University asi Institute of Rural Management anan Haiduna University asi Tribuban Sarkari University haina khangnaragani amade University asi Institution of National Importance haina khangnaba hauragani haire Union Finance Minister na Manipur State ki waina senba chahi 2025-26 ki estimated receipt amasung expenditure puthokibane Union Minister Sarvanan Sonowal na Bills of Lending Bill 2024 House the table Thadokhre Congress MP Priyanka Gandhi na 251 report on action taken by the government of the recommendation contest in the 245 report of the Committee on Prison Condition Infrastructure and Reforms yauna Standing Committee report on Home Affairs ki report sing House the Thamkhe Rajya Sabha gi waina Union Home Minister na mamang tha February 12 da Article 356 of Indian Constitution ki Clause 3 ki makhada Manipur State ta President rule Thamkhibaga mari lainana House the paper sing Thamkhre panba yai chahi asigi February 12 da Manipur gi Governor Ajay Kumar Vala na Central Government ta pikhiba report amagi matungin na President rule thamlakhiba ne Gazette of India da phongkhiba proclamation amasung Union Home Ministry gi matungin na Manipur Legislative Assembly ase mapung phana suspend tawraba matung sakti pumnamak parliament ta transfer tawragani haina palle Thabak Pigani Haiduna Chennai da Puraga spa center amada Thamlambi Nupimacha ama kanba ngamkhre pawasi Kangleipaki maida pawse dagi lokhatchabane Chennai da leiba hospitality center da Thabak Pigani Haiduna thajaba piraga lamdam asidagi pukhibe laisabi ama Thabak pibagi mahutta spa center amade natabali chachatfam da namduna thamjilambe masagi chahi kungani thoi khakta ngai dibe Manipur macha ama kanba ngamkhre loinana Nupimacha adubu lalonbagi thabakta senabe Manipur dagi nupi ama suphagat pangamkhre haire Police ki pauna hai lalonbagi thabakta senaba nupi adugi mamingna malingmai kawe mahak magistrate ki mamangda puthoklaba matung judicial custody da remand tawkhre aduga spa center adudagi kanba ngamlabe Nupimacha aduna government na chalaiba Home for Women Rehabilitation Center da Thamkhre haire matawlaibi misiga mari lainana mapuroiba yauna miyoi ahum police na phagatkhre pawasi Kangleipaki maira pawse dagi lokhatchabane haukiba March 3 ki ayukta Imphal West District ki Malo Makha Laikai Pukhri Achobada chingdaningai oiba mawongda asiba hakchang oina fangkhiba changangai maning Laikai dagi Malo Makha Terakhada mayum panduna macha ahum leirabe chingtham ningol thokchom ongbi matawlaibi chahi 38 misiga mari lainana Nambol police na lokhatkiba case amaga mari lainana laikhidrabi matawlaibi gi mapuroiba thokchom tomba yauna miyoi ahum phagatkhre Amaromda laikhidrabi matawlaibigi asiba haksang imung manungna loksinduna ngarang aroiba mathong mangam pangthokre haide pawse asina fangba pawgi matungina de misi aduga mari lainana Nambol police na lokhatkiba case amaga mari lainana malom tulihal makha laikai da leiba laikhidrabigi mapuroiba thoksom tomba apokpa kondum mahaki machin manau thoksom manau bi amade thoksom ongbi ibemsa mapuroiba ibo yaimabu phagat khivaga loinana
ngarang miyoi ahum adu duty magistrate Imphal West da Puthoklaba matung tha asigi taraga humdoi fauba custody remand Thadokhre haire amaromda ngarang rims ki mirel sangda leirakhibe mataw leibigi asiba haksang post mortem tawraba matung imung manunggi miyoi singna lauksinduna aroiba mathau mangam pangthoknaba nupi mayunggi miyoi singda khosinakhibaga loinana aroiba mathau mangam pangthokre haire